Naga amasung kuki gi Michamsingda ambush Touduna hatpatupagi thabak loinaidaba oiraklay. Senapati tamna lakpa Naga Michamna Tongba Garida ambush Touduna Meoi Hatkhre, Meoi Amana Soktuna Laikannari. Naga amasung kuki gi khulai paidaba Micham miyamde ambush Touduna mihat mipun chathaba loinaidaba thogdok oiraklay. Imphal Tamenglong IT Road ki Kangpokpi Police Station na kwanba makui asang amasung Thanamba Naga village ki lonaba mafam amada ngasi ayok kuki khulai paiba sakhangdaba singni attack chatharakpada Naga Michamna manga sire ama soklay. Mihat adubu yaningdaba phongdokladuna UNC na hayeng pung taraga nithoi total shutdown kaukhre. Report amagi matungin na laikhidraba Meoi manga mak faraga kaptuna hathkhibani haire laikhidraba sing adude ti khulenda laiba Right Path School ki founder amasung principal Paswangbo Ringkang Mai Makui Youth Club ki executive member Maria Wibo Touduna Meoi Mahairoi Lusingba Japo NK Makui Youth Club ki executive member Anil Touduna Meoi amasung Chawangkini Village Authority ki chairman Wisobo Sarena Mai ni asokpa dudi Gaikang Mai Rikang Mai ni haire tamthirabe ambush adu KNF UPF ki home secretary Jangboy Kip Gengi lamjing makhada KRA KNF amasung KNFP gi apunba team amana ni haina nagasing na yamna kanna maral sire thajaba yaba mafamdagi phangba pauna hai school gi founder amasung oja yauna khulgi lusingba sing adu ngasi ayuk Tamenglong lomdagi IT Road pickup bolero amada makhoi taruk tonglaga Senapati Bazar da lakhibane makhoina IT Road ta lakpada mi tadaba umangi mafam amada sakhangdaba singna maikai kayadagi nongmai kapsinduna ambush adu satharakhibane ambush mayongna raba pickup bolero adugi driver adu khudakta nongmai maruna panduna sekhi ambush adudagi nanthongnaba Chawangkini village ki authority ki chairman Wisobo Sarena Maidi garidagi chongtharaga chenkhi adubu makhoina koitan tanaraga nongmai round kaya marum kapsilaga halaba matungda jungle manungda hundoklambadagi asiba changwaina phangkhibani haire thogdok aduda soklaba Meoi adu aruba phibamda laikannari haina paw asina makha tare thogdok adubu yaningdaba phongdoktuna Naga People's Organization NPO na khudaktagi Senapati District Headquarter da dukan amadi lalolitik tawpham pumnamak thonglon silhankhre thogdok asina maram oiraga IT Road ta tangai fadana chathokasin tawriba Michamna miyam maruaina Naga furup ki Meoi singda khudong thiba mayok nagadra haibagi mipaiba pokhalle Senapati District Headquarter da awang bathaki mifam ama pangthoktuna ingtapa phibam hanjil hananabagi matangda khananai nakraba matungda ngasigi laibak thiba thogdok adu thokibani UNC gi chairwal na hai laikhidraba Naga ichilinau singi mafamda ikai khumnaba utpoina hayeng ayuk pung taruk tagi numidang waidam pung taruk phauba Naga singna khundaba mafam pumnamakta pung taragani thoigi total shutdown tawgani IT Road ta mara laijadaba Naga Michamna de attack satharakibagi thawong adubo Working Committee Joint Tribe Council Manipur na akanba mawongda condemn tawrakle Committee asigi Media and Publicity Department na thadorokpa chairwal ama na hai Suspension of Operation su agreement khuyek pinaduna lairiba kuki narco terroristing na Naga Michamna de attack sathabagi thogdok handaki asina ahanba natte laingak na Cobra Unit amasung Security Forces kaya thajilakhrabasu Naga Michamna ngak senbagi mahutta kuki narco terroristing na tawning ba tawbada khangsinadana laithokle haina maral sire Home Minister Govindas Konthokjam ex CM Biren na mihat mipun gi thogdok adubu condemn tawkhre